India da laiba school mahiroi singna anauba steroid taranipan puthokle haibagi confirm tawre. Celestial Body singda official oiba ming thonaba amasung masak khangdoknabagi organization ama oiriba International Astronomical Union IAU na handakta India gi mahiroi singna Global Science Program gi sarok ama oina puthokiba anauba steroid taranipan adu confirm tawkre. International Asteroid Discovery Project adu India da Astronomy and Space Science ki lamda khangnaba thabak tawriba organization ama oiriba STEM haibadi STEM haina khangnariba amasung space na International Astronomical Mars Collaboration IASC haina khangnariba siga khusamnaraga NASA Citizen Science Project ki sarok ama oina sathakibani haukiba sahi ani henbada India gi chawrakna mahiroi chama ga yankhairom na asteroid sing puthokna bagi tha ani sangna sathakiba campaign anduda saruk yaki campaign asina India da khwaidigi chawba asteroid discovery project amani haina STEM amasung space ki co-founder amasung academic head Mila Mitrana paugi agency da haiki project aduda India amasung malemgi atai mafamdagi mahiroi singna asteroid sing amasung near earth object haibade NEO haina khangnariba sing puthokna ba online scientific program IASC na piba magul leiba astronomical data sing adu nainaki NEO sing asi Mars amasung Jupiter gi orbit marakta leiriba rocky object sing asi yangchinmani hariba object sing asina art ki khongchata asauba singnaba ma oribani amasung chaitheng ama piri Mitra amasung mahaki team gi matungina NASA na IASC gumba program kaya haudoktuna asigumba asteroid sing yangchinbagi thabak chathari amadi citizen scientist sing amasung mahiroi sing dasu ahenba asteroid sing masak khangdoknaba thong hangdokli project adu da mahakna mahiroi singda advanced software analysis sinanaba khanganki project adu gi damakta asteroid sing masak khangdoknaba amadi makhoi gi report sing puthoknaba nongmuda pung ani ahum matam sizinei mahiroi singna ahan bada asteroid chahum ga humrani thoi khangdoki masigi manungdagi final oina taranipan khangatuna confirm tawkhibani haina mitrana haiki IAU na mamang thada makhoi gi finding sing adu confirm tawre haina STEM amasung space co-founder na haiki atop pawmana United States da Johnson & Johnson gi dose amakhaktamang kapkadaba vaccine approve tawkhre dose ani kapagi mahutta amakhaktamang kapada COVID-19 laina ngakthokpa ngami haiba Johnson & Johnson gi vaccine United States da Food and Drug Administration FDA na emergency da sinabagi ayaba pikhe hairi COVID-19 laichatta Prithvi da khwaidagi phibam sokpa leibak oiriba US da COVID vaccine approve tawriba si Johnson & Johnson gi asi tharaga ahum sure FDA na emergency use authorization EUA issue tawriba si President Joe Biden na punging thoganingai oiba thawdo amani masi US ki citizen punamakta yamna harauba pokningai oiba pawmani haina phongdoki Pfizer amasung Moderna gi vaccine sing approve tawkhraba matungda dose amakhaki oiba Johnson & Johnson gi vaccine approve tawba asina vaccine kapthokpagi thabak yamna yangshinba ngamlagani haina thajari sayol khara kanaraga dose ani kapkadaba Pfizer amasung Moderna gi vaccine asiga yengnabada Johnson & Johnson gi vaccine asidi dose amakhaktama kapaga loire masina maram oiduna refrigerator da ani shuba dose matam sanga thambagi awaba leiraroi amasung mi masing yamna vaccine kapthokpa yagadori yamna kupthana phongna amadi pandam amaka loina na yengsilaba matungda FDA na COVID-19 laichat thingna bagi damakta ahum suba amasung aphaba Johnson COVID-19 haibadi Johnson & Johnson vaccine bu emergency da sinana bagi ayaba pire haina President Biden haiki EUA issue tawkhiba asiga iroinana Johnson COVID-19 vaccine asi US da sahi taranipan suraba amasung helaba miyosingda kapthokna bagi damak yenthokpa yaragani hairi US, Latin America amasung South Africa da paksanna clinical trial tawbada vaccine asi tekta kaidaba oi amasung sangchattagina yamna kanna narakpagi thodok ngakthokpa ngami haiba khangki FDA na phongdokhiba matungina Johnson & Johnson gi vaccine asina khwaidagi maruoiba haibadi aruba phibam da narakpa hospital da admit tawba amasung siba yariba sidagi kanma ngami dose amakha kapa matamda yamna aruba phibam da narakpa yabadagi sada marphu manga gi sangda ngakthokpa ngami haina FDA na phongdoki dose amakhakta makapa maramna angakpa phangna khudong sahangadaba vaccine asi Europe ta amasung World Health Organization haibadi WHO gi maikai dagisu approve tawbina ba Johnson & Johnson honari company asina sahi sigi manungda vaccine asi dose billion ama puthoktuna mi billion ama da kana ba pina ba pandam thamli haukiba sagol sanamita Biden na Prithvi gi ihan han balaibak oina vaccine asi approve tawki olhalaba phamjin hanbagi tangai phadaba leiba Pfizer amasung Moderna gi vaccine singa yengnabada Johnson COVID-19 vaccine asidi chumnagi freeze da tha ahum rom thamba yari masina maram oiduna vaccine asi puthok pusin tawbuda irai lairi